Hi Meiyam Budam Chari ngasi mono video mo to laksre Meiyam ngasi video ski aina Bora leibagi matang Bora sinjo leire jumda Bora sare matang yengminnasi matang Bora nasiga leire to sina Singju sana leire Meiyam Singju gi machan de aina pulao hapchalle adani sini Meiyam leire aput pangauba Singju sana ba tomorong hari fajana haokre Meiyam leire Meiyam tot kada tangare aduga sigana mandana Bora sisu yam haore sinjo sisu yam haokre sisina aina sam sinjo ga loinana sana ba haina thamba Kolani Meiyam potningai asini Meiyam asigi aigi Singju Meiyam chaminarasi dagi duga Meiyam sisina koigi janagi CMC iskam kadani hospital hospital chao jani chao bada khatsatina chao ai compound ni si duga asika moigi some side duna Meiyam se chanari ado Meiyam asi hospital se yam chawba hospital ni CMC haiba hospital bajar port leba chalu bisu sum leire aduduni Meiyam asisina building achauba ma si sundasna kanyoni si uriba building si Christian ki compound ni Jishu ki compound hai hospital ki yam phajana chauna sai yam phajai yam phajabani Meiyam su Meiyam ko leba su jawi si Meiyam hospital sina Meiyam akoi saigi dukan ni akoi saigi bajar hai tare bajar chalubagi matiam soina hapchalle akoi saigi bajar khara sa hapchalle chalubagi se phajamandana ina video lawbani Meiyam maram si jam phajana sangai su khara leire Lebih aku tuan lah. Lebo. Cholo. Meiyam asisina koigi Pailapur ki Kali Mandir ni mangda urise asisidi senai ki asisina Meiyam kumbigram asisina Meiyam kumbigram elan daki ular to Pailapur la jawani Meiyam ingsu hapchan udar bonding labi Meiyam zaman na Meiyam si labis pagi tang sida loisan lani tang sida loisan lani ai Meiyam jawani Meiyam support video share sudah guna mau anda bisnaw sing mana subscribe to sing piram bisnaw sing video sing mata semua yang bye bye matang